Jiribam gi meetei khun ama oiriba lamtai khunou da nongmei amadi bom kapsinlaktuna landarakhre thodok asigi matang da fangba pauna hai community suna khundariba Jiribam District asida Manipur da thokliba irang asigi mami tadana matam kuina leirurabagi tungda ngasi ayuk pung manga khara helakpa atwaida masak khangdaba singna district asigi meetei khun ama oiriba lamtai khunou da nongmei amadi bom kapsinlaktuna landarakhibani hairi Thodok Tokfam Madada Jiri Police ki DSP Sanasam Gaurachan MPS na Luchingba team Amana Changsinduna Yangsin Kibagalunina Jiri Development Organization ge Mihut Singh Changduna Kunja Singapuna Mifam Pangtoktuna Wari Watai Kaya Sanake Ngasigi Thodok Adu Lamtai khunou da Kunja Singbu ngak senduna leiriba CRPF ki patrolling chatpa hek loirakpaga thokibane haire Thodok asigi matangda Lamtai khunou club ki president Jiribam Sanjoy Singh na paumi singda haikibada mafam masida asigumba nongmei kapsilapagi thodok asig ngasiga tharaga ahumrak sure haireduna asigumba pamdaba thodok sing makhata na thoktana balenga ki pukning chingsilakle इसे कनो मोय बम यावरे मो दोइदि मोय ऑटोमेटिक गन हाइगद्रा मोय नोमय रॉन मंगा तो kapsile asina leiriba khunja sida khoidi just kano khunga koni kano ni aina leiju kano ama pai banate lukal leisna moy ka khoga thingna bagi kano leitamnina aduna main oina khogi aji mathau dai de khogi leiriba award pa khogi central force ki su leira khogi main khogi state force se si kano se aje je border police station je so khogi police ki oina main power yamna askon bakal leira haidi mi wat panina aduna khoi si honorable khogi pamung cm so si ko se khogi aje khudong so thoi ba so site gi haijening mode asomda su yam kana tawi somdi yeng sanba maina khogi leiriba Jiribam gi borobega subdivision sida khogi station ji so khogi leiriba personal se missing helenba kanoma thambiduna khoi kanobe abje sida ingna chingna leitana leyo hairaga di force kanomi abje khoi thajuna khoina secure oi haiba kandata khoi siga leibang ngani natra gadi ngasi thoiba thokdong heng thulakpada khoi sigaji jiksu ngasi dagi mamsalak pasidagi ma event leiba mayam khunja yam jisu mi paina khoi phawgani aduna state force ki kano central force ki kamyam sina ahenba kano thulidra gadi khoi ki hajiji leiba kano si yam na wana thokane na khobni da hana miyeng tabina jani Karena jadi penarian siang nanti aku mati kawa porsi kabinah ada bioi singasi hidupi tu nak jadi hidupi naba jadi aku ini dari Jepang subuh nanti sebina ba mati kawa porsi kabinah baik itu